ꯆꯤꯡꯃꯨ ꯈꯣꯏꯔꯨꯝꯒꯤ ꯐꯤꯖꯣꯜ ꯍꯣꯡꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯁꯤꯅ ꯉꯁꯤ ꯁꯔꯨꯛ ꯆꯥꯕ ꯐꯪꯕꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯒ ꯗꯥꯏꯁꯇ ꯐꯝꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯑꯍꯥꯟꯕꯗ ꯍꯧꯅꯅ ꯈꯨꯔꯨꯝꯖꯔꯤ, ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯐꯝꯕꯤꯔꯤꯕ ꯑꯗꯨꯁꯨ ꯍꯧꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯍꯥꯏꯗꯨꯅ ꯀꯁꯥꯔꯗ ꯑꯃꯗꯤ ꯑꯁꯥꯝꯗ ꯊꯣꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯊꯝꯖꯔꯝꯒꯦ꯫ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯁꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯅꯤꯄꯨꯔꯗ, ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯃꯊꯧ ꯇꯥꯏ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞꯄ ꯃꯤꯌꯥꯝ ꯃꯆꯥꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯍꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯇꯣꯞꯄ ꯃꯤꯔꯣꯟꯕ ꯖꯥꯠꯁꯤꯡꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯈꯦꯡ ꯆꯦꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯨꯝ ꯃꯁꯥꯅ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯔꯛꯁꯨ ꯇꯧꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯝꯗꯝ ꯑꯁꯤꯗ ꯑꯃꯗꯤ ꯑꯁꯥꯝ ꯑꯁꯤꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ, ꯃꯩꯇꯩ ꯀꯌꯥ ꯃꯐꯝ ꯃꯔꯥꯡ ꯅꯥꯏꯗꯅ ꯁꯤꯕ, ꯃꯩꯇꯩ ꯅꯤꯉꯣꯜ ꯀꯌꯥꯁꯨ ꯃꯐꯝ ꯃꯔꯥꯡ ꯅꯥꯏꯗꯅ ꯁꯤꯕ, ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗ ꯀꯅꯥꯅ ꯀꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯅꯕ ꯑꯃ ꯆꯪꯉꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯕ ꯁꯂꯥꯏ ꯇꯔꯦꯠꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯉꯁꯤ ꯑꯩꯈꯣꯏ ꯑꯁꯦ ꯑꯩꯈꯣই ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯔꯛꯇ꯭ꯔꯦꯕ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯒ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯑꯁꯤꯅ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯒꯠꯂꯛꯑꯦꯕ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯁꯤ ꯁꯣꯅꯥꯒꯤ ꯕꯖꯥꯔ ꯑꯁꯤꯗ ꯖꯣꯔꯥꯈꯨꯜ ꯑꯁꯤꯒꯤ ꯃꯩꯇꯩ ꯑꯃ ꯃꯌꯥꯡꯅ ꯐꯨꯔꯦ꯫ ꯑꯁꯤꯒꯤ ꯃꯇꯝꯗ ꯀꯅꯥ ꯄꯣꯛꯄꯤꯒꯅꯤ? ꯍꯧꯖꯤꯛꯀꯤ ꯃꯩꯇꯩ ꯁꯃꯥꯖꯇꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯥꯎꯕꯅ ꯍꯟꯅ ꯆꯦꯡꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯆꯤꯡꯕꯗ ꯃꯩꯇꯩ ꯃꯆꯥ ꯀꯌꯥ ꯃꯁꯛ ꯎꯕ ꯐꯪꯉꯛꯇ꯭ꯔꯦ꯫ ꯃꯁꯤ ꯀꯔꯤꯗꯒꯤ ꯍꯧꯔꯛꯄꯅꯣ? ꯉꯁꯤ ꯁꯣꯅꯥꯏ ꯕꯖꯥꯔꯗ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯐꯨꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯤ? ꯃꯗꯨ ꯑꯣꯛꯇꯕꯒꯤ ꯐꯨꯕꯤꯔꯛꯄꯅꯤ ꯃꯌꯥꯡꯁꯤꯡꯅ꯫ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯐꯅ ꯍꯥꯏꯕꯤꯔꯣꯏꯕ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯖꯥꯠꯅ ꯃꯩꯇꯩꯗ ꯈꯨꯠ ꯊꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯆꯨꯝꯊꯣꯔꯛꯄ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯊꯣꯔꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ꯫ ꯆꯣꯏꯖꯥꯏꯅꯅ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃ ꯄꯨꯔꯛꯄ, ꯃꯩꯇꯩꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯕꯨ ꯉꯥꯛꯅ ꯆꯠꯄ, ꯃꯩꯇꯩꯒꯤ ꯃꯥꯌꯣꯛꯇ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯅ ꯃꯥꯌꯣꯛꯅꯕ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯋꯥꯁꯛ ꯄꯔꯤꯡ ꯂꯧꯖꯔꯦ ꯍꯥꯏꯔꯒ ꯉꯁꯤ ꯀꯁꯥꯔ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯍꯥꯏꯕ ꯇꯥꯔꯦ, ꯋꯥꯁꯛ ꯄꯔꯤꯡ ꯂꯧꯖꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯩꯇꯩꯒꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ, ꯑꯦꯅꯤ ꯑꯋꯥꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯑꯁꯤ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯑꯁꯦ ꯑꯁꯥꯝ ꯑꯃꯗꯤ ꯀꯁꯥꯔꯗ ꯂꯩꯔꯤꯕ, ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯁꯦ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯆꯦꯟꯗꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯃꯗꯕꯨ ꯑꯃ ꯆꯩꯔꯨꯔꯒꯁꯨ ꯑꯩꯒꯤ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯆꯩꯔꯨꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯈꯔꯗ, ꯑꯗꯨꯁꯨ ꯏꯃꯥꯂꯣꯟ ꯑꯁꯨꯝ ꯆꯩꯔꯨꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯤ ꯖꯤꯔꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯅ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯍꯋꯥ ꯅꯨꯡꯁꯤꯠ, ꯆꯠꯅ ꯀꯥꯡꯂꯣꯟ ꯄꯨꯝꯅꯃꯛ ꯈꯔ ꯈꯦꯠꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯥꯝꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ, ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯣꯄꯦꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯇꯧꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯥꯝꯗꯗꯤ ꯃꯗꯨ ꯇꯧꯕ ꯉꯝꯗꯦ, ꯃꯗꯨ ꯌꯥꯗꯦ꯫ ꯑꯁꯥꯝ ꯂꯩꯄꯥꯛꯁꯤꯗꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯂꯨꯕ ꯋꯥꯐꯝ ꯈꯔ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯉꯁꯤ ꯂꯧꯈꯠꯆꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯄꯗ ꯊꯦꯡꯕꯒꯤ ꯃꯔꯝꯁꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯀꯌꯥꯗꯒꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯔ ꯈꯛꯇꯅꯤ ꯉꯁꯤꯒꯤ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯑꯁꯤꯒꯨꯝꯂꯕ ꯐꯖꯔꯕ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯀꯌꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯕꯥꯔꯇꯣꯟꯁꯨ ꯐꯪꯕꯅꯤꯅ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯂꯝꯗꯝ ꯑꯃꯗꯤ ꯑꯁꯥꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕ ꯅꯍꯥꯔꯣꯜ ꯄꯨꯝꯅꯃꯛꯅ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤ, ꯑꯩ ꯆꯠꯂꯤ, ꯑꯩ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯗꯨ ꯈꯛꯇꯪ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯃꯥꯖ ꯑꯁꯤ ꯃꯨꯠꯈꯤꯒꯅꯦꯕ꯫ ꯉꯁꯤ ꯁꯝꯅ ꯌꯦꯡꯕꯤꯌꯨ,
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯀꯥꯏꯗ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯦ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯊꯥꯗꯣꯛꯑ ꯆꯠꯈꯤꯅꯦꯕ ꯀꯔꯤꯒꯤꯅꯣ ꯃꯥ ꯈꯨꯡꯒꯪꯗꯨꯒ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯃꯥ ꯕꯦꯇꯣꯟ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯔꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯦ ꯑꯗꯨꯅ ꯃꯥ ꯑꯆꯧꯕ ꯁꯤꯇꯤꯗ ꯂꯩꯅꯤꯡꯉꯦꯕ ꯑꯩꯒꯤ ꯈꯨꯟꯗꯣ ꯃꯥꯒꯤ ꯂꯣꯏ ꯀꯥꯎꯊꯣꯛꯈꯤꯅꯦꯕ ꯑꯁꯤꯒꯨꯝꯕ ꯃꯩꯇꯩꯗ ꯃꯌꯥꯝ ꯑꯃ ꯂꯩꯊꯔꯛꯄꯅ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯁꯤꯡꯅ ꯆꯦꯕꯥꯛ ꯁꯨꯗꯅ ꯃꯨꯔꯤ ꯁꯨꯗꯅ ꯑꯩꯈꯣꯏ ꯂꯧ ꯁꯨꯗꯅ ꯃꯆꯥ ꯃꯁꯨ ꯀꯌꯥꯕꯨ ꯃꯤ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯒ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯃꯔꯛꯇ ꯁꯤꯇꯤ ꯃꯐꯝꯗ ꯂꯩꯒꯦꯕ ꯑꯗꯨ ꯉꯁꯥꯏꯒꯤ ꯂꯩꯍꯧꯔꯤꯕ ꯈꯨꯡꯒꯪꯗꯨꯗꯤ ꯁꯨꯝ ꯁꯣꯡꯅꯕ ꯑꯣꯏ ꯂꯩꯍꯧꯕ ꯇꯥꯕ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯁꯃꯥꯖ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏ ꯃꯁꯦꯜꯗ ꯏꯒꯤ ꯃꯔꯤꯗ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯀꯔꯤ ꯍꯥꯏꯕ ꯇꯥꯏ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯅꯥ ꯂꯩꯅꯕ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯀꯨꯝꯀꯥꯏ ꯑꯃꯁꯨ ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯈꯃꯟꯗꯤ ꯇꯧꯔꯒ ꯃꯥꯅ ꯊꯣꯛꯄ ꯇꯧꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯅꯔꯝꯕ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯕ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯧ ꯇꯤꯟ ꯇꯥꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯌꯦꯛ ꯁꯂꯥꯏ ꯊꯣꯛꯄ ꯇꯧꯅꯕꯁꯤꯡꯗꯣ ꯏꯄꯥ ꯏꯄꯨꯅ ꯂꯧꯗꯨꯗ ꯊꯦꯠꯅꯔꯝꯃꯤ ꯑꯗꯣ ꯉꯁꯤꯗꯤꯅꯦ ꯄꯩꯁꯥ ꯂꯨꯄꯥꯅ ꯄꯨꯁ ꯆꯥꯎꯅ ꯃꯗꯣ ꯂꯨꯍꯣꯡꯕꯁꯨ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯦ ꯑꯩꯈꯣꯏ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯨꯊꯠꯇꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯏ ꯃꯔꯤꯛ ꯃꯌꯥꯝ ꯁꯦꯡꯗꯕ ꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯩꯇꯩꯁꯦ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯊꯔꯛꯑꯦꯕ ꯃꯔꯝ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯁꯧꯒꯠꯄ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯁꯧꯒꯠꯄ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯍꯧꯅꯕ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯒꯤ ꯑꯁꯦꯡꯕ ꯄꯥꯟꯗꯝꯅꯤ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯑꯁꯤ ꯊꯣꯛꯆꯔꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯌꯥꯝꯅ ꯋꯥꯔꯦ ꯑꯃꯅ ꯍꯥꯏꯕꯁꯨ ꯑꯃꯅ ꯏꯟꯗꯦ ꯈꯨꯡꯒꯪ ꯈꯨꯡꯒꯪꯗꯁꯨ ꯃꯆꯤꯟ ꯆꯠꯄ ꯄꯩꯁꯥ ꯂꯨꯄꯥ ꯄꯥꯏꯕ ꯈꯔꯅ ꯉꯥꯡꯉꯒ ꯃꯗꯨꯒꯤ ꯍꯦꯛꯇ ꯃꯇꯨꯡ ꯏꯟꯅꯩ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯒꯨꯝꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯑꯁꯤꯅ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯃꯩꯇꯩ ꯃꯆꯥꯅꯤ ꯃꯩꯇꯩꯒꯤꯅꯤꯃꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯨꯡꯖꯒꯅꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯒꯅꯤ ꯅꯨꯡꯁꯤꯅ ꯚꯥꯏ ꯚꯥꯏ ꯐꯔꯤ ꯚꯥꯏ ꯕꯦꯟ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯒꯨꯝꯕꯗ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯩꯇꯩꯒꯤ ꯙꯔꯃꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯂꯣꯟ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯠꯂꯛꯀꯅꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯊꯦꯡꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯈꯔ ꯆꯪꯈꯤꯕ ꯄꯣꯠ ꯈꯔꯅ ꯑꯩꯈꯣꯏꯁꯤ ꯈꯔꯗꯤ ꯊꯦꯡꯒꯅꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯈꯤꯇꯪꯗꯤ ꯊꯦꯡꯒꯅꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅꯗꯤ ꯇꯥꯔꯛꯏ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯀꯥꯟꯗ ꯃꯁꯤ ꯍꯥꯏꯖꯔꯝꯕ ꯑꯩꯒꯤ ꯔꯟꯖꯤꯠ ꯍꯧꯕꯝ ꯑꯩꯒꯤ ꯂꯩꯐꯝ ꯕꯤꯅꯥꯀꯥꯅꯤ ꯄꯥꯔꯠ 1ꯗꯒꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜꯗ ꯊꯋꯥꯏ ꯇꯥꯟꯖꯥꯎꯅ ꯑꯄꯨꯟꯕ ꯃꯩꯇꯩ ꯇꯦꯡꯒꯣꯜ ꯑꯁꯤꯗ ꯌꯥꯎꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯕꯤꯅꯥꯀꯥꯅꯤ ꯄꯥꯔꯠ 1ꯒꯤ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨ ꯑꯩ ꯏꯁꯥ ꯑꯣꯏꯖꯔꯤ ꯑꯩ ꯃꯩꯇꯩ ꯁꯃꯥꯖꯀꯤꯗꯤ ꯌꯥꯝꯅ ꯈꯟꯖꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯒꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ